Demand Pidriba Faoba UNC ki economic blockade Handokloi Khanghallak. Ngasi manipur ki United Naga Council UNC ga ahan batangka ki oina Sanapati District Headquarter da unaduna wari sakre unaba aduda UNC da taliba demand Deputy Chief Minister Nemcha Kibjen mafam lokto u haibana chingba yawba demand mari lengak na Pidriba Faoba economic blockade Handokloi haina UNC ki maikai de Khanghallak. Mifam adu loiraba matungda manipur ki wangangloi oina hapkraba MLA Dr. Thokjom Radheshyamna Paumi Singh da phongdorakibada Manipur ki Deputy Chief Minister Losi Diko Home Minister Govindas Konthojamna luchingduna lenga ki kangbu amana Sanapati da UNC gi luchingba singa unaduna wari saba haurabanina athubada waroishin ama purakpa ngamgani haibagi thajaba phongdoki Anoba district senkibagi mayokta UNC na taliba demand ki matangda hangba wahang ki paukumda mahakna makhata na hai hauzi wari sabada ngaidi mathang wari sanaraba matungda laikhai taba ma lakani shoe agreement extend toba amasung abrogate townabagi demand ka mari leinana hangba wahang ki paukumda mahakna makhata na hai hauzi faubagi di shoe extend tobagi chaba maram khangdri khangduknaba hotnagani shoe agreement chatna handanaba mi chana handanaba miyama taliba demand asiga mari leinana hangba wahangi paukumda mahakna hai thorang asi India lenga ki thosil amagi makhada paikhatpani democracy chatpa leibak ama oiriba India ki saruk ama oibana central government ki warip singha nga chatpa tai haina phongdoki Amarom the UNC ki maikai deki point mari yawba charter of demand adu thabakta onthoktuba fawba blockade ki khongjak handokloi hairi ngasigi mifam adu da manipur lenga ki MLA sing lenga ki makok tongba official sing yawki UNC ki maikai dekina President Angelo Ho General Secretary Convener amadi advisor sing saryaki